Hi guys, welcome back to my channel. Mayam ngasidi ay among ngatoi thongbagi recipe share tawjarake. Ngasigi ngatoi thongbasidi aina aigi style da aina thongbagi maongdo mayam da su share tawjarake. Aduga ngasigi ngatoi thongbase aigi comment da ichi amana ngatoi thongbagi video thangat piro waina hairei aduna ngasi ngatoi thongbagi video se thangalani. Aduga mathangda mayamna atopa recipe gi video pambiragadi comment da haibiramu ai soidana thangatjarake. Ado ngasigidi ngatoi thongbagi video se ngminarasi ngasigi ngatoi thongbasiga hapnabagi machalsingse siga semjare nga se ro oina lowre aduga ngatoi thongbagini haina piece se pikna sumaina soire alu sisu pikna soire nga dumaina dum soire tilhau leire haribob tespat lebu umorok leire ngatoi thongbada hapkadaba masala singsisu phajana takhaijare masala se powder oina hapadagidi takhairaga hapasana hena yamna mahau leiraga haubusu hengale hinjang se aduna jira sing chanam phadigom maru morok si singse takhaire hing leire phadigom maru mapung khara laure sina horen sok tobada hapnabagi thau sa maroi kamen simbi jenam thum chini sina ngasigi machal singsina ngasigi ngatoi thongbase thongani ado mayam video se loina yengbiu aina thongbagi style se mayam su pambiragadi asmai thonga chabiu ado uchara age mathang hojik patra amada nga se hapchalani aduga marinate tawrani nga hapchale hojik siga ngasaigi jira kupna takhaibado asi chamasama hapani phadigom maru se asi su chamasama hapani janam chamasama hing hapani hing se khara charani yangkhang chamas tangkhai ma hapani sing chamas tangkhai ma hapani aduga morok kupna takhaibase asisu chamas tangkhai ma hapani thum khara charani chamas tangkhai mukki changda hojik masala siga nga siga phajana mix tawrani aduga phajana mix tawba loiraga mu ucharake nga se mix tawringe kanda ai lebu khitang sumjanjaki lebu sumisina nga se phajana masa se kanjannabagine ado lebu sumbai matang do video di tawraga aina video on tawramdabagi lebu sumbai matang do video tahodre ado hojik sina thau chamas ahum hape aduga si hapaga phajana mix tawrani aduga minute 10 rom makhum khumjalaga ngahak marinate tawraga thamjarani nga se hojik minute 10 marinate oringe kanda hojik khang sahalani khang se hojik phajana sare hojik siga thau hapani thau se hapaga thau se phajana sahalani thau se phajana sare hojik siga alu hapani aduga mai se medium flame da tawraga alu se minute 5 tawthoani alu se ahambara tawthoktana thongaso dum jai nga aduga dum hapaga ado tawthoga thongbase aidi am hauze aduna ahanbada se minute 5 tawthoni alu tawraga lemhoba thau siga hojik phadigom maru hapchalani phadigom maru se medium flame da thamaga dum hape hojik siga tespat mana hapchalani aduga mix tawrani phadigom maru se phajana pokhai halani aduga hojik siga chini chamasama hapani chini hapi sina hinjang se machu phajana bani chini hapasina kaishu hinjang se thummaga chaba jadaba tawroi mahau kaishu mangoi machu phajaraga hena haugani hojik siga tilhau hapchalani tilhau se hapaga tilhau se mix tawraga minute ama ngaurani tilhau se minute ama ngauraga hojik siga jenam hapchalani aduga muk jenam se muk phajana mix tawrani jenam se hapchalaga tilhauga jenam ga se minute 5 ngaurani ado medium flame da thamaga hojik marak sida haribo hapchalani aduga simuk phajana mix tawrani hojik siga hing khara hapani hing se hapaga phajana mix tawrani aduga minute 5 ngaurani
ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ꯫ ꯃꯤꯅꯤꯠ 5 ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯉꯧꯔꯦ꯫ ꯍꯧꯖꯤꯛꯁꯤꯒ ꯉꯁꯥꯏꯒꯤ ꯆꯅꯝꯗꯣ ꯍꯥꯞꯆꯔꯅꯤ꯫ ꯁꯤꯡꯗꯨꯁꯨ ꯍꯥꯞꯆꯜꯂꯅꯤ꯫ ꯆꯅꯝꯒ ꯁꯤꯡꯒꯁꯦ ꯍꯥꯞꯄꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒ ꯃꯤꯅꯤꯠ 1 ꯉꯧꯔꯅꯤ꯫ ꯆꯅꯝꯒ ꯁꯤꯡꯒꯁꯦ ꯃꯤꯅꯤꯠ 1 ꯉꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯍꯥꯞꯆꯜꯂꯅꯤ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯗꯤ ꯃꯔꯨ ꯂꯣꯏꯅ ꯂꯧꯊꯣꯛꯑ ꯍꯥꯞꯄꯦ꯫ ꯍꯛꯆꯥꯡꯒꯤꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯆꯥꯕꯁꯦ ꯃꯔꯨ ꯂꯣꯏꯅ ꯂꯧꯊꯣꯛꯑꯒ ꯆꯥꯕꯁꯦ ꯌꯥꯝ ꯐꯩ꯫ ꯑꯗꯨꯅ ꯑꯩ ꯃꯔꯨꯁꯦ ꯂꯣꯏꯅ ꯂꯧꯊꯣꯛꯆꯔꯦ꯫ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯃꯨꯛ ꯍꯥꯞꯄꯒ ꯑꯁꯤꯃꯨꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯃꯨꯛ ꯑꯃꯨꯛ ꯃꯤꯅꯤꯠ 5 ꯉꯧꯔꯅꯤ ꯄꯠꯊꯍꯟꯅꯕꯒꯤ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯄꯠꯊꯅꯕꯒꯤ ꯁꯤꯒ ꯊꯨꯝ ꯈꯔ ꯆꯥꯏꯔꯅꯤ ꯑꯗꯨꯒ ꯃꯤꯛꯁ ꯇꯧꯔꯒ ꯃꯤꯅꯤꯠ 5 ꯉꯧꯔꯅꯤ꯫ ꯊꯨꯝ ꯆꯥꯏꯕꯁꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯖꯥꯡꯅ ꯄꯠꯊꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯅꯤꯠ 5 ꯉꯧꯔꯦ꯫ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯊꯝꯕ ꯉꯥꯗꯣ ꯍꯥꯞꯆꯜꯂꯅꯤ꯫ ꯉꯥꯁꯦ ꯃꯦꯔꯤꯅꯦꯠ ꯇꯧꯕꯁꯦ ꯃꯤꯅꯤꯠ 10ꯗꯤ ꯍꯦꯜꯂꯦ꯫ ꯑꯗꯨꯏꯁꯨ ꯑꯂꯤꯛꯄꯤꯗ ꯉꯥꯁꯦ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯃꯤꯅꯤꯠ 10ꯗꯤ ꯑꯗꯨꯝ ꯑꯂꯤꯛꯄꯤꯗ ꯊꯝꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯉꯥꯁꯦ ꯍꯥꯞꯆꯟꯕ ꯂꯣꯏꯔꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ꯫ ꯈꯥꯕꯩꯅ ꯍꯧꯖꯤꯛ ꯉꯥꯁꯦ ꯇꯞ ꯇꯞꯅ ꯇꯧꯅ ꯃꯤꯛꯁ ꯇꯧꯔꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯉꯥꯁꯦ ꯇꯣꯏꯍꯜꯂꯒ ꯈꯔꯅ ꯑꯗꯨꯒ ꯈꯔꯅ ꯇꯣꯏꯍꯟꯗꯕꯤꯗ ꯃꯇꯤꯡ ꯂꯩꯔꯒ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯔꯤ꯫ ꯑꯗꯨꯅ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡꯉꯛꯑꯅꯤ꯫ ꯃꯌꯥꯝ ꯉꯥꯇꯣꯏ ꯊꯣꯡꯕ ꯄꯥꯝꯕꯤꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 10 ꯊꯝꯃꯅꯤ꯫ ꯃꯩꯁꯤꯗꯤ ꯃꯤꯗꯤꯌꯝ ꯇꯧꯔꯒ ꯊꯝꯃꯅꯤ꯫ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯑꯣꯠꯆꯒꯅꯤ꯫ ꯑꯗꯣ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ꯫ ꯃꯤꯅꯤꯠ 5 ꯃꯈꯨꯝ ꯈꯨꯝꯃꯒ ꯊꯝꯃꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯦ꯫ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ꯫ ꯃꯩꯁꯦ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯕꯅꯤꯅ ꯃꯈꯥꯗꯗꯤ ꯀꯩꯁꯨ ꯀꯥꯁꯟꯗꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯊꯛ ꯃꯈꯥ ꯐꯖꯅ ꯉꯥꯁꯦ ꯑꯣꯟꯊꯣꯛꯑꯅꯤ꯫ ꯑꯗꯨꯒ ꯇꯞ ꯇꯞꯅ ꯇꯧꯔ ꯑꯣꯟꯊꯣꯛꯑꯦ꯫ ꯍꯧꯖꯤꯛꯁꯤꯒ ꯑꯂꯨ ꯍꯥꯞꯆꯜꯂꯅꯤ꯫ ꯉꯁꯥꯏꯒꯤ ꯑꯂꯨ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯊꯝꯕꯗꯣ ꯍꯥꯞꯆꯜꯂꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ꯫ ꯉꯥꯁꯦ ꯌꯥꯝꯅꯁꯨ ꯐꯖꯅ ꯇꯣꯏꯗꯅꯕꯒꯤ ꯑꯗꯨꯅ ꯈꯥꯕꯩꯁꯦ ꯌꯥꯝꯅ ꯍꯩꯅ ꯇꯞ ꯇꯞꯅ ꯇꯧꯔꯒ ꯑꯣꯠꯆꯔꯦ꯫ ꯐꯖꯅ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯦ꯫ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 5 ꯀꯚꯔ ꯇꯧꯔꯒ ꯑꯃꯨꯛ ꯐꯖꯅ ꯉꯧꯔꯅꯤ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ꯫ ꯃꯇꯝ ꯆꯪꯅ ꯉꯧꯔꯤꯉꯩꯒꯤ ꯉꯥꯁꯦ ꯃꯁꯥ ꯀꯟꯁꯤꯜꯂꯒ ꯍꯥꯎꯕ ꯍꯦꯟꯗꯣꯏꯅꯦ꯫ ಮಿನಿಟ್ 5 ꯑꯃꯨꯛ ꯐꯖꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯧꯔꯦ꯫ ꯍꯧꯖꯤꯛꯁꯦ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯦ ꯑꯗꯨꯒ ꯉꯥꯁꯦ ꯑꯃꯨꯛ ꯃꯊꯛ ꯃꯈꯥ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ, ꯐꯖꯅ ꯑꯣꯟꯊꯣꯛꯑꯅꯤ꯫ ꯉꯥꯁꯦ ꯃꯊꯛ ꯃꯈꯥ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯦ꯫ ꯍꯧꯖꯤꯛꯁꯤꯒ ꯌꯥꯏꯉꯪ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯅꯤ꯫ ꯖꯤꯔꯥ ꯀꯨꯞꯅ ꯁꯨꯒꯥꯏꯕꯁꯦ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯅꯤ꯫ ꯐꯗꯤꯒꯣꯝ ꯃꯔꯨꯁꯤꯁꯨ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯅꯤ꯫ ꯃꯣꯔꯣꯛ ꯇꯛꯈꯥꯏꯕꯁꯤꯁꯨ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯅꯤ꯫ ꯑꯗꯨꯒ ꯎ ꯃꯣꯔꯣꯛꯁꯦ ꯑꯅꯤꯈꯛ ꯑꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤ ꯀꯠꯊꯠꯂꯒ꯫ ꯎ ꯃꯣꯔꯣꯛꯁꯤꯅ ꯎ ꯃꯣꯔꯣꯛꯀꯤ ꯃꯅꯝꯁꯤꯅꯁꯨ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯍꯦꯟꯅ ꯍꯥꯎꯔꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯈꯥꯕꯩꯁꯤꯅ ꯇꯞ ꯇꯞꯅ ꯇꯧꯔꯒ ꯃꯤꯛꯁ ꯇꯧꯔꯅꯤ꯫ ꯐꯖꯅ ꯇꯞ ꯇꯞꯅ ꯇꯧꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯈꯥꯗ ꯍꯥꯏꯐꯦꯠꯇꯤ ꯅꯞꯁꯜꯂꯦ ꯑꯗꯨꯏꯁꯨ ꯌꯥꯝ ꯀꯟꯅ ꯅꯞꯁꯟꯕ ꯑꯣꯏꯗꯦ꯫ ꯑꯁꯤ ꯍꯣꯔꯦꯟ ꯃꯍꯤ ꯍꯥꯞꯄꯒ ꯑꯗꯨꯝ ꯆꯞ ꯆꯥꯅꯈ꯭ꯔꯅꯤ꯫ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛꯁꯤꯒ ꯏꯁꯤꯡ ꯍꯥꯞꯄꯅꯤ꯫ ꯏꯁꯤꯡꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯑꯁꯥꯕ ꯑꯣꯏꯅ ꯍꯥꯞꯆꯔꯦ꯫ ꯏꯁꯤꯡꯗꯤ ꯑꯗꯨꯝ ꯑꯩ ꯊꯣꯡꯕ ꯈꯨꯗꯤꯡꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯕꯗꯨꯅꯤ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨꯝ ꯍꯥꯞꯆꯩ ꯑꯩ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯏꯁꯤꯡ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ꯫ ꯍꯤꯟꯖꯥꯡꯁꯦ ꯐꯖꯅ ꯑꯣꯠꯄꯤꯔꯒꯁꯨ ꯃꯍꯥꯎ ꯌꯥꯝꯅ ꯍꯦꯟꯒꯠꯄꯅꯦ꯫ ꯑꯗꯨꯅ ꯐꯖꯅ ꯑꯣꯠꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯏꯁꯤꯡ ꯍꯥꯞꯆꯜꯂꯦ꯫ ꯏꯁꯤꯡꯁꯦ ꯐꯖꯅ ꯁꯧꯒꯠꯅꯕꯒꯤ ꯏꯁꯤꯡ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯧꯒꯠꯂꯛꯄꯒ ꯁꯥ ꯃꯔꯣꯏ ꯍꯥꯞꯆꯜꯂꯦ꯫ ꯁꯥ ꯃꯔꯣꯏꯁꯦ ꯍꯥꯞꯄꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯤꯅꯤꯠ 9 ꯁꯧꯍꯜꯂꯅꯤ꯫ ꯑꯗꯣ ꯑꯃꯨꯛ ꯁꯧꯍꯟꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ꯫ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯁꯧꯍꯜꯂꯅꯤ꯫ ꯃꯤꯅꯤꯠ 9 ꯁꯧꯍꯜꯂꯦ꯫ ꯍꯧꯖꯤꯛ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯦ꯫ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛꯇꯪ ꯃꯤꯛꯁ ꯇꯧꯔꯅꯤ꯫ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯒ ꯑꯂꯨꯁꯦ ꯃꯨꯜꯂꯕ ꯍꯥꯏꯅ ꯆꯦꯛ ꯇꯧꯔꯒ ꯌꯦꯡꯖꯔꯒꯦ꯫ ꯑꯂꯨꯁꯤꯁꯨ ꯐꯖꯅ ꯃꯨꯜꯂꯦ꯫ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡꯁꯦ ꯑꯗꯨꯝ ꯂꯣꯏꯁꯜꯂꯛꯑꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯁꯤꯒ ꯊꯨꯝ ꯍꯥꯞꯆꯔꯅꯤ ꯅꯝꯒꯗꯕꯒꯤ ꯆꯥꯡꯗ꯫
ꯊꯨꯝꯁꯦ ꯍꯥꯞꯄꯦ ꯅꯝꯒꯗꯕꯒꯤ ꯆꯥꯡꯗ ꯑꯗꯨꯒ ꯁꯤ ꯃꯤꯛꯁ ꯇꯧꯔꯅꯤ꯫ ꯊꯨꯝ ꯍꯥꯞꯄꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯤꯒ ꯍꯧꯖꯤꯛ ꯁꯥ ꯃꯔꯣꯏ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯁꯥ ꯃꯔꯣꯏꯁꯦ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯦ ꯃꯤꯛꯁ ꯇꯧꯔꯅꯤ꯫ ꯃꯤꯛꯁ ꯇꯧꯔꯒ ꯃꯤꯅꯤꯠ ꯑꯃ ꯁꯧꯍꯜꯂꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯂꯣꯏꯔꯦ꯫ ꯃꯍꯤꯁꯦ ꯍꯥꯏꯐꯦꯠ ꯈꯤꯇꯪ ꯂꯥꯡꯇꯛ ꯑꯣꯏꯅ ꯎꯔꯒꯁꯨ ꯍꯣꯔꯦꯟ ꯒꯦꯁ ꯐ꯭ꯂꯦꯝꯁꯦ ꯑꯣꯐ ꯇꯧꯔꯒ ꯏꯪꯈ꯭ꯔꯒ ꯑꯗꯨꯝ ꯆꯞ ꯆꯥꯅꯈ꯭ꯔꯅꯤ, ꯃꯍꯤꯁꯦ ꯅꯪꯁꯟꯈ꯭ꯔꯅꯤ꯫ ꯑꯗꯣ ꯉꯁꯤꯒꯤ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯍꯧꯔꯛꯄꯗꯩꯅ ꯂꯣꯏꯕ ꯐꯥꯎꯕ ꯑꯗꯨꯝ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯑꯗꯨꯝ ꯊꯣꯡꯉꯦ꯫ ꯑꯁꯤꯅ ꯉꯁꯤ ꯑꯩꯒꯤ ꯉꯥꯇꯣꯏ ꯊꯣꯡꯕꯒꯤ ꯐꯥꯏꯅꯦꯜ ꯂꯨꯛꯅꯦ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯕꯤꯔꯒꯗꯤ, ꯔꯦꯁꯤꯄꯤꯁꯦ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯊꯪꯗ ꯀꯩꯀꯩ ꯊꯥꯡꯒꯠꯍꯧꯒꯦ ꯍꯥꯏꯕꯗꯣ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯟꯖꯔꯒꯦ꯫